Manipur corruption gi leibak ama oibana miyoi kaya thabak fangdana leiri haina Manipur Pradesh Congress Committee gi President K Meghachandrana phongdokre ngase India pumbagi oina India block amadi maru oina Congress Party na state khudingi Enforcement Directorate mamangda khongjang changsim khibagi saruk ama oina MPCC nasu Imphal West ki Chingmairong da leiba Enforcement Directorate mamangda changsilakhiba khongjang aduda K Meghachandrana makha taraduna Modani mega scam gi matangda Joint Parliamentary Committee ama semlaga thigat halu haina appeal tauki Modani mega scheme asigi matangda lupa crore lising kul henba miyam gi shell mat khibagi matangda Securities and Exchange Board of India sevagi chairperson Sindokadawani sevaga modilenga ka manaraga miyam gi sel lana siznariba asigi matangda Joint Parliamentary Committee ama semduna thigat hangadawani nakan amaromda India asi corruption gi achauba mafam ama oibana naha sing thabak amata fangdare Modi gi Sengau da leiba miyoi kharada achauba senfam sing thadaduna makhoi gi oiba maranai gi sel tanduna leire haina phongdokre Manipur Pradesh Congress Committee na Enforcement Directorate ED gi mamangda dharna tawribasi India gi state khudimakta su ED gi office mamang khudimakta dharna tawri loinana Manipur gi su aikoi ED gi mamangda Congress ki lusing basing amasung workers sing mayam punamakna ngasi aikoina dharna tawribasi gi maramdi corruption se thigalana bagidamata JPC sem gadabani haibasi masi tangai phadana tawdaba yadaba maoire hanjana Hindenburg report anirak masigi report pile andaki latest Hindenburg report ki latest ta masida aikoina phongdokhabani asigumba yam graba paisa Bharat Varsagi naha singi businessmen adigumba stock exchange da business to online da to mayam iski paisa mayam singase masi sebi ga Bharat Sarkar ki Modi lenga ka manare hairaga paisa ataw senpham lokthokki base masi thigalemdrabani masi Manipur ki amasung Bharat ki praja miyam ki semse mioi khakna Modi lenga ka manaraga masi loot tawre masi ki loot ase masi praja miyam ki paisani Bharat ki miyam ki paisani Manipur miyam ki paisa yauri maram masina masi ki damak aikoi masi ki protest ase tawjabani